Maruoiba pau Thasiki tang tara mangada Mizoram gi mafam amadagi fagatkiba masing yamlaba afaba makhaki khulai sing adu Manipur gi irang asiga mari lainabra haiba tizingbiyo haina DMCC na NIA da taksinkhre Security force na sat awok sing sek tawbada masing yamlaba brown sugar amadi mai kaba tablet sing fagatpa ngamkhre Amade qualitative data analysis using atlas.ti gi matangda numit mangani chupna sathagadaba national workshop ama Manipur University da hongdokre Kurumzari ISCOM Manipuri pau meeting tabiri pakhwai puna makpu taramna oksari hauji pau sandokna pizari Thasiki tang tara mangada Mizoram gi mafam amadagi Myanmar da base tauba Chin National Front CNF ki lusingba ama yauna militant manga masing yamlaba khulai amadi nongmai maru singa konana phakhiba adu Manipur da hojik thokliba irang asiga mari lainabra haiba adu thijinnaba National Investigation Agency NIA amade Mizoram Police Department ta Delhi Mitai Coordinating Committee DMCC na taksinkhre Mizoram gi Mamit district ki Saitha village haiba khul amagi manaktagi fagatkiba khulai sing adudi AK-47 rifle taruk magazine tara humdoi amade nongmai maru listing tara romni haire DMCC na thadorakpa serol amagi matungina Mizoram dagi fagatpa ngamkhraba khulai sing asi Manipur da leiriba kuki militants singna tattana hairiba khulai sing adu natte numit asida fagatkiba khulai sing asi aphaba makhagi khulai singni haire Nakalama romda Mizoram Police na thagalakhiba preliminary investigation report amagi matung innadi fagatlaba khulai sing adu Myanmar da base tauba Lalhonglub CNF amadi Bangladesh ki Chittagong Hill Track ta operate tauriba Lalhonglub United People Democratic Front UPDF P anigi marakta thadok thajin taunabani hairi Security force ki kangbu amana ngarang Surasanpur district ki Mata village da achat awok sing sek tawada makhong mari panba gari amadagi masing yamlaba WY yaba tablet sing amade brown sugar soft case saniga nipan fagat pangam khre thaudoga sira chenaba mioi ani amasu fare hairi faraba mioi ani adudi chingsen chahi kuntra taruk amade L Pauswan Lan Simte Sahi Kuntra Nipane Makhoidagi WY tablet lak amaga listing humpudra humdoi brown sugar yauba soft case sani ga nipan amade sel oina lupa lak ahunga listing kuntra taret samga phagat pangamkhe thaudo sigi matangda case ama lokhatuna makhatana thizinbagi thabak sathakre hairi Department of Mass Communication, Manipur University, amadi Center for the Study of Social Inclusion, Manipur University, and in a kusam naduna qualitative data analysis using atlas.ti haiba hiramda numit mangani supna sathagadaba national workshop amangase Manipur University ki court hall da haudokre thauramadu da MU ki Vice Chancellor Professor N Lokendra Singh MU School of Social Science ki Dean Professor L Memsa Devi Kolkata ki Department of Journalism and Mass Communication Surendranath College for Women gi head oiriba Professor Shankar Pandey amadi Department of Mass Communication MU gi head in charge Dr. R.K. Lilapati Devi na maruoiba mithunglen sing oina saruk yakhe thauramadu ga mari lainana Center for the Study of Social Inclusion Manipur University MU gi Associate Professor T.S. Bharat na phongdokhibada Workshop program asi atlas.ti hairiba computer software asigi matangda khangminanaba amadi naha oiriba scholars sing amadi faculty members singda qualitative data analysis ki matangda su hena afaba wakhalon ama piba ngamnaba pangthokpane workshop asina narrative data discussion amadi focus group na singba information loinana tongan ba qualitative information sing karamba maongda analyze tawgani haibagi matangda scholars singda khanghanba ngamlagani haikhi Paugi maraktan natin mabre matang langzari.
Admission open. Honeycomb Foundation School Mongsangge Bore Makong Leba Asigi English Gani Kunmanga Kuntaruk Session Gi. Day Kia Class 5 Hobby admission Hosere. School Asing Tina Trent Toraba Apaba Amadi experience Leraba Ozakayana Angang Single section na Takpitam Bidi. Mings and Magi Oina Sucha the Yanka discount Pizari Asida Sunatana, Ate Kudong Sabakaya Amasu Tamzari. Pizari Kudong Saba Singasi Akaknamatam Karakatagini, Nasima Lexin Biratuna Akopomaro Kambiho Amadi Kudong Saba Silobiho. Go Aviator Academy na Manipurgi Housing Oiliba. Tangdu Laita than a lady ba a sigi yenglaga, Howard Liba Satra Singidamakta, free course pizzari, coursing at the day, cabin crew amade ground staff, Akopamarol Vidamak contact of Viraku 700-528-5195, Amasung 700-581-9002, Natraga, Ekoyo office, no Maybung Infal East the Lengsin Virau. Amukahna taramnok sari makhataba pao. Department of Art and Culture, Government of Manipur ga khusam naduna Kalakhetra Manipur na sinduna ngasi laikhidraba oza Haisnam Kanhailal gi marifumari subamapok kumon thauram amade Pebet ki sahi yankhai surapagi thauram ngasi Palace Compound leba Maharaja Chandrakirti Auditorium Hall da pangthokre thauramadu the Department of Art and Culture, Government of Manipur gi Commissioner M. Joy Singh, Retired RAS RK Nimai Amadi Kalakhetra Manipur gi President W. Gokul Chandrana Athoi Bumithunglen Oiki Thauramasiga Mari Lainana Department of Art and Culture, Government of Manipur gi Commissioner M. Joy Singh na Oza Haisnam Kanhailal na Lamdamasigi Art and Culture bu Malemgi Thakta Pukhatna Hotnaramba Amade Saukhatnaba Hotnabada Lauramba Thodang Singi Matangda Wafam Kya Fungdokhe Matamdu da social structure, matamdu da piramba society da piramba message, adunga sisu matamdu ka chanana, hujik ka chanana kari oyakpagi haibadu sukchoi chode yaga koi khangjaba ngangani ngasi play asi fazana mapung phana yambiraga sigum theater si yokhanaba honabada fazana koi sogatpiru sigu mathakta legidrabaza haisnam kanhailangi thawai mirena ingna chingna sori mafamda leidna no I puna scoring manak the lady. Maybe you have why is a higher Amukan Mayam Kurumser. Janaba Lapoida chemical hapchile haina social media da video thagalakibi Kurai Chingang Bam Lekai Mayai Leiraktagi Moirang Them Santa Lembi Amade Thangzam Priti da City Police na achamba khudol piduna Mayamgi Yaifana Thavak Tawagi da Mak Pugning Thawat City Police Station da Pangthokiba Samba Thormadu da Additional SP Law and Order Rojit Songtham, Additional SP Operation Moirang Them Amit, SDPO and Ingosa Amadi City Police ki OC and Gokul Chandra Susaruk Yake, Hiramasiga Mari Lainana Thangzam Priti na Fongdokibada, Pikliba Angang Amadi Sanari Kaktanatana Mipung Kudimak na Haksang Panabari Haina Sanariba Hairada, Chemical Hapsilaga Yon Basit Wiganu, Atongba Mamalda Yonfam Tokpa Adukak Lalonbi Singna Yonbiu, Isagi Kanaba Karagi Damakta Eko Yelhomi Masel, Onsinaduna, Hatok Nabagi Tabak Asitok Lasi, Manama Sing Natraga Haira Thariba, Lomi Sing Nasu Yariba Makai Haksang Sopayaba, Fertilizer Sing Season Naragum Si Haina Apil Tauki. United Jongthas na Sinduna Chamagatara Taret Suba Measure Jongtha Miyagi Ningsing Numit Kamari Lainana Mia Singh Warrior Award Lanthopagi Thoram Amangasi Manipur Press Club ki Loktak Hall da Pangthokre Thoram Aduda United Jongthas ki Chief Patron CS Manglemzang Maitai Salaya Punba Nupi Lamjing Lob Sanulalge Chief Advisor Imnam Ningol Tingnam Ongbi Ibethoy Amadi United Jongthas ki Advisor Jongtham Lukhoi Mitaina Maruiba Mithunglen Singh Oiduna Saruk Yakhe Thoram Aduga Mari Lainana United Jongthas ki Convener Songtham Romen na Fongdokibada Measure Jongtha Mia Ase Manipur gi Lanzauda Achauba Thodang Laukiba Adugumlaba Misak Amane Tripura da Mahaki Aroiba Yahip Oiki Mahakna Lauramba Thodang Singh Amadi Imalaibak Asibu Nungsibagi Wakalolda Hauzik Haurakliba Mirol Singda Kanghannaba Thoramasi Pak Sana Pangthoknaba Honakikani Haiki Ngasisu apoisu United Jongthasna Mahon Sintungna Magi Pongnapam Lamdan Kwailana Mahomde Supangthoi Amasung Hozi Tripuragi Nan Kamar Heba Magi Lake the Wim of the Zoo Nasi Mr. Tudhamiagi Sam Taratek Supa Asisu Tripurata
पांथोक अखोइना माबु निक्सिंग बोइना नतगा तुंगी मिरोलदा अखोइगी लेबाकसिदा अखोइगी ममा लेबाकी इथिल इनोट इहुल हापनबगिदमता अखोइ मखा ताना अखोइगी थिजिन बुजिन तौरगा पाक सन्ना मसी कासिन कुया सिनथुंगा मसी अखोइ पांथोक सनबगी पंजा अखोइगी मतमदु लाखिना बिसे लोइसलकपदा मरोइबा पाव अमुक हना पिजरी थासगी तांग तरा मंगादा मिजोराम की मफम अमदगी फागतखिबा मसिंग यामलबा अफब मखगी खुलाइसिंग अदु मणिपुर की इरांग असिगा मरी लैनब्रा हाइबा थिजिनबियु हाइना DMCC ना NIA दा तक्सिनख्रे सिक्योरिटी फोर्स ना असत अवोक सिंग सेक तौबदा मसिंग यामलबा ब्राउन सुगर अमदी मयाई काबा टैबलेट सिंग फागत पंगौख्रे amadi qualitative data analysis using atlas.ti gi matangda numit mangani subna sathagadaba national workshop ama Manipur University da hawdokkhre Hoji fawbagi ISCOM news na pizaba Manipuri paw matanga sida loijare mideng tabiriba punamakpu amuk hana khurumjari